ꯊꯝꯖꯔꯤ ꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ MSCPꯒꯤ MLA 5 ꯌꯥꯎꯅ ꯄꯥꯔꯇꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯀꯪꯒ꯭ꯔꯦꯁꯇ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯔꯨꯕ ꯇꯥꯡꯀꯛ ꯀꯌꯥꯗ ꯀꯪꯒ꯭ꯔꯦꯁ ꯑꯃꯁꯨꯡ BJPꯅ ꯃꯤꯌꯥꯝꯒꯤ ꯌꯦꯡꯗꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯤ ꯍꯥꯏꯅ ꯗꯣꯛꯇꯔ ꯅꯔꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ ꯑꯃꯗꯤ ꯀꯪꯒ꯭ꯔꯦꯁꯅ ꯏꯂꯦꯛꯁꯟꯗ ꯃꯥꯏꯊꯤꯒꯗꯕꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯍꯩ ꯀꯌꯥ ꯉꯥꯡꯂꯦ ꯍꯥꯏꯅ BJPꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ Manipur State Congress Party ki MLA 5 yauna party asing asidagi INC da punsinkhre ngasi Congress Bhavan da pangthokiba thoram amada party asina Congress da punsinle haina MPC gi President Gakhangam na lauthoki ayu pung taraga minute 30 rom chapa matamda party anigi luchungba singna official oina punsinbagi thawang tauki Chief Minister Okram Ibobi Deputy Chief Minister Gakhangam Minister amadi MLA singsu Congress Bhavan da lakhi adubu Congress manungda yanadaba mawong ama lakpadagi Chief Minister amasung Deputy Chief Minister Congress Bhavan dagi amuk chatki amaromda Congress manungdagi phangba pawda matam chana punsinbagi thoram adu pangthokpa ngamkhidaba asi ain gi oiba che changsing watpadagi ni hairi ayuki mifam lekhai tadrabasu MSCP ki President Waimani Working President KSS Debabrata Sagolban Kendra gi MLA RK Imo Wangjing Tentha Kendra gi MLA P Brojen Kangpopi Kendra gi MLA Memcha Kipjen Kairao Kendra gi MLA Thamarjit Karam amadi Tamilong Kendra gi Jamhenglong Panmei Congress Bhavan da nungthil gi mifam phawba lekhi numida waram pung 3 rom taba matamda Chief Minister amadi Deputy Chief Minister laglaba matung honobi matung ina party ase munsinle haina Deputy Chief Minister Gakhangam na lauthoki loinana makhoibu taramna oki Gakhangam na MSCP na Congress da punsilakpada taramna opaga loinana nungaiba phungdokhi paumi singda MSCP asina Congress da yaurokpada kari condition sing thambagi haina hangbada luhongbada condition leite haba wafam phungdokhi leader sing legislative party ki ka reserva MLA sing si yauna Manipur State Congress Party ase Indian National Congress Party da march dore haidana Paipuna Makku Manipur Pradesh Congress Committee ki taraptagi election giri Paipuna ki taraptagi taram okchari ngasi yauroliba MLA 5 asi tharaga Congress ki MLA nifuga taret sure Hana MSCP ki working president oiramba Debabratana party asina haukiba January thadagi Congress ta yauna na bahonaduna lakhibani regional party ki mapangal thongna thabak tawba ngamlaktabadagi wakalon manaba national party da yaunaba Congress ta changbani haiki party jab kunna merge tawle lehobda member khara na magi phibam da matung election ki phibam da oidana ai khoi so MSCP da lehori aduna adu tawina haibisu lobiro no maramdi Party has a member base of a membership organization. My membership to subscribe to the renew to the Vanadaga Madugi document by the Mahana, the MSCP High Sunday XYZ organization, High Madu Belly, Madu competent authority, the Magi, the tribunal, the Kande election commission, the Kande Chalama, the Batavani, Hybrid democracy in the Panga has a lobby. Landam asigi aruba tangka kayada Congress amasung BJP na miyamgi yengdana mai leiduna cheli haina Dr. Narana maral sikre wafam asi Left and Secular Alliance ki mirep oiba Dr. Nara masagi singzamai thongam lekai da leiba mayumda pangthokiba firal chingkhapagi thoramda bhana phungdokhibani thoramadu Alliance ki election committee ki chairman M Mangi convener KSS Santa MLA Laisom Ibomcha amadi Alliance da yawba party singi luchingbi kayana saruyaki lamdagi lakpa masing yamlaba miyoi singna firal chingkhapagi thoram aduda saruk yabada natana athen pona chingba khudor pot piduna mikhalda mai pangnaba mangol asiva piki saruk yakiba MLA Ibomchana Manipur gi oiraliba fibam asida Congress amasung BJP nataba party sing punsinduna chatminadaba yadabagi tangai fadaba lakwana Alliance ki partner natrabasu Dr. Narada Sogatpani lamdam asida awonba ama purangnabagi pandamda Alliance na changsileba khongjang asida NCP su chapchana thaudang yagani phongdokhi NCP ki National Secretary Narendra Bhamana inner the NCP na support tawbagumna outer the Alliance ki partner singna support tawba mirep thadoli mirep sing asina
ꯍꯦꯟꯅ ꯑꯥꯎꯇꯔ ꯑꯃꯁꯨꯡ ꯏꯅꯔꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯁꯨꯡ ꯉꯝꯈꯩꯗ ꯁꯤꯡꯅꯔꯛꯂꯤꯕ ꯑꯁꯤ NCPꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯑꯃꯗꯤ ꯑꯞꯁꯄꯥ ꯂꯧꯊꯣꯛꯅꯕ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ ꯃꯅꯤꯄꯨꯔꯤ ꯑꯃꯁꯨꯡ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯃꯄꯥꯟ ꯂꯝꯗ ꯍꯟꯊꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯤꯕ ꯑꯁꯤ ꯀꯪꯒ꯭ꯔꯦꯁ ꯒꯚꯔꯟꯃꯦꯟꯠꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗ꯭ꯔꯤ ꯃꯁꯤ ꯄꯥꯔꯇꯤ ꯑꯁꯤ ꯀꯝꯃ꯭ꯌꯨꯅꯦꯜ ꯑꯣꯏ ꯍꯥꯏꯕ ꯎꯠꯄꯅꯤ ꯍꯥꯏꯈꯤ ꯗꯣꯛꯇꯔ M ꯅꯔꯥꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯣꯏꯍꯜꯂꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯒꯤ ꯆꯥꯗ 82 ꯂꯥꯏꯔꯕꯒꯤ ꯄꯪꯈꯩ ꯃꯈꯥꯗ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯁꯤꯗꯒꯤ ꯐꯒꯠꯅꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥꯁꯤꯡ ꯑꯁꯤ ꯀꯣꯍꯟꯅꯅꯕꯒꯤꯗꯃꯛ ꯂꯦꯐ ꯑꯦꯟड ꯁꯦꯀꯨꯂꯔ ꯑꯦꯂꯥꯏꯟꯁ ꯁꯦꯝꯕꯅꯤ ꯃꯁꯤ ꯍꯟꯗꯛꯀꯤ ꯃꯤꯈꯜ ꯈꯛꯇꯒꯤ ꯌꯦꯡꯂꯒ ꯁꯦꯝꯕ ꯅꯠꯇꯦ ꯃꯈꯥ ꯇꯥꯅ ꯆꯠꯃꯤꯟꯅꯅꯕ ꯐꯤꯔꯦꯞ ꯂꯧꯔꯦ ꯍꯥꯏꯈꯤ भारत की प्रजा पुनमकी मिहुर मी चमागा निखु मंगाना फमिबा पृथ्वी पुनना भारत की पार्लियामेंट करी ngangi करी नैनरी हैदरा मी लाख कयारा करोड़ कयारा येगी बो पार्लियामेंट दा मणिपुर की प्रजा के मिहुर होइना अमुतन चच्चे बसे आई अमुतन चच्चे वतनाई फदरे मिया मसी खाजे बसी मालूम देना अमुतन पार्लियामेंट चच्चे किए हाइदरा ngasi दिल्ली बो मिया मसी दगी मंगोल नी जहोबगी तंजा नहीं लाकदोरिबा 13 शिब लोकसभा मिखलदा कांग्रेस की मिरेपसिंग माइथिगदबना मथोंग मरम खंगदबा चार्ज कया तौबा हौरे हाइना बीजेपी ने मरा सिखरे ngasi निटापा चुथेक्ता लेबा बीजेपी की ऑफिसर आना मिनिस्टर ओइरंबा याउना मसकनाबा मियोय कया बीजेपी दा यारपदा तरामना उपगी तरमदा वाफमसी फुंदोखिबनी ngasi नौना यारोलबा मियोय सिंग अदुदी हाना मिनिस्टर ओइरंबा MD Hesaudin retired additional DGP N Samananda आमजुगी हाना जनरल सेक्रेटरी ओइरंबा मनिंद्र कोंसम ex chairperson MD Abdul Salam ex Pradhan MD Sanau Khan amadi social worker MD Ningthemni mioi sing asina BJP da yauriliba asi Bharata honglaliba rajniti ki kanglon asina Manipur da su ohongba puraktuna santi nungsi chanaba amadi afaba lengak lehenba pambadagi ni phungdonaki TH Chawuna phungdokibada Congress ki Deputy Chief Minister na BJP ki manifesto ani fongliba asi Manipur thuwaina bani haibasi gyan taba watpadagini outer amadi inagi oina manifesto oiriba asi lamdam asida afaba sasan transparency accountability amadi miyamgi ningba thungnanabani Congress ki mire maithigadabana wa pangangda ngangba haurakle haiki ngasi masak naiba miyoi kaya changlakliba asina BJP gi mapangal nomagi kangkhalakli Lok Sabha mikhalda soidana mai pakani phungdokhi Bharata Passport soidana puragani haibagi haibule Manipur so nomagi intellectual circles singna yabiba support tawirapa Muslim yabiri support tawirapa unasing asi yenga ana leramba phigam nagi asukimati nomagi ekalabe General Secretary M Ashwini Kumar na Bharat ki oina lediba sit chamanga gi manungda BJP amadi alliance na chaniga umudra gi mathakta mirep kagani soidana BJP gi sarkar laklagani phungdokhi BJP gi Prime Ministerial candidate Narendra Modi gi mathakta Congress na communal oiba miyoi ni haina mara siriba asi arambani Gujarat ta thokiba communal riot ki matangda Supreme Court na thigatpa yaba thigalaba matungda Narendra Modi mara leite haikrabani haiba wafam thamki Tonta thing the why, other than Moisi, Sorun Parum, Gasama Wama, Mona, see. When a Maxi Communal really didn't start of some baseless near, like actually quite the key, one lover, while in some way Supreme Court now, Adumba, Maki. Maram the Pasanatical Matuna Maxi clean, she picked a Maxi Mara like day, Mark informality, Mark responsible like day, Mark Maralite, clear cut high. Manipur Pradesh Mahila Congress Committee na sinuna handak pangthokadoriba 13 shiba Lok Sabha gi Outer Parliamentary Constituency Mahila gi Block Kunipan gi mioi singyauna pangthokiba thoram aduda Mahila gi President RK Rani Sana Outer gi mirep oiriba Thangso Waite MLA D Korungthang MPCC gi Secretary in Charge M Ranjit amadi Block tagi lakpa President General Secretary Singh Susarya ke Outer gi mirep oiriba Thangso Waite na phongdokibada pangthokadoriba election asida nupi gi thautang yamna Congress ki mahila singna thawayang na honabiu mai palaba matungda nupi singi damak yafana bohonagani mahila gi President RK Rani Sana na phongdokibada Congress ta leriba members singna isa gi tawdaba yadaba thaudang ni khanduna mai pakna bohonaminasi Congress party asi Bharata khwaidagi leadaba praja singi damak khanba political party amani haiba wafam sing phongdokhi Samna hai koi namji paruse roti kapra aur makan hai janana ba setna ba lainana ba yum piri UP sarkar na kana pige hai bu makase
long party enjoy Congress Sarkana system line Yom Juna Semakana Magi State, Tazakaba Matunda, Mana same regard, Gujarat, Manki, Riyar, State could you not same equal feeling after me. I don't have demand law, Congress must travel law. Podmasri Award Fanglaba Milagi Maruiba Taupubo Oriba Infal Iski Sektadagi Waikom Gojan Mete Amasung Infal Westagi Elam Indira Devibu Ngasi Airport Milagi President Yauna Miamna Harautayamna Okre Avadi Waikom Gojena Haikibada Delhi Rastrapati Vavanda Marshki Tankutra Matoida Bharat ki President Pranab Mukherjee Award Asi Kusina Kibani Miamgi Yafana Batabak Karadang Taurubagi Damak Sakhangbi Duna Award Asi Pirakpani Fondoki I know Jeriba Tabokida, Mapungpana, how I young Honda be the Bugadi, Masi, Sweden Pangan Habaji, and the Mianda, Tanzania to Mianazu, I know Jeriba Tabokida, Mapungpana, Kan of Honabu, Kudimak line, Kudimota, Landi Kudimota, of who was a Kang Vinanava, of we I normally have a Zimaju, Kogi and Hibazima, Hygienic. Indira Devina Manipuri Jagobu Ehena Paktok Chakto Hananaba Lokibet Hodangi Damakta Sakhangduna Award Asi Bharat Sakana Pirakibani Haiki. Lak Kadoriba Mayam Che Aisha Daina, Puning Sida Chunhanadi, Awaba Kambatavani, Ayana Wagi, Warabashu, Awaba Panamana Kanki, Nasidi, Awabona Makto, success or a brina, Kale in Punchida, Ado Nasidi, Aina Pangabe Award Asher. Adi tungda lak da na haron kaya am sa soitna maki phang kani mag mata manghandana punchi gi sintha pang bataram di khali ITI gi ojanupi amada mahiroi amana ngaksam metna ba hona kiba thawongbu kongpal kongkham lekai gi Amateur Athletics Association gi complex ta lamdam adom gi mera pai bi kyana saru yadana wakan mifam pangtokre mera pai bi luchingbi amana oja amada mahiroi jaljina chathakiba thawong adu condemn tawi matik chaba dandi pihaningi phongdokhi Yamna nungaite aduna police department nasu haujiki mahaki ayosina mahaki sarse athuba matamda thagat piduna asumaran kanana lali kanana chumi haibse asengba mse ko yam athuba matamda khangjani Sitting MP Dr. T.S. Mania Singhagi MP Local Area Development Fund gi tawkiba thabak singi list fongbada yawriba English ani subnanipan amsung subnamapan gi serial number 32 da iriba mayang Imphal Bengal gi library saba amsung serial number 35 da yawriba mayang Imphal Bengal gi kitchen set sai hariba mafam asida karigumba amata saba leite haina Manipur Muslim Welfare Organization Imphal West branch na thadrok cherol amana khangalali hariba thabak ani asi kadaida Sakibano Haiba Adu election Mamangda MP Dr. T.S. Mainana Mia Mamangda Putoktuna Kangangadabani Haidi Sangai Artists Association gi Sambal Haiba Lila Asina Telabanumit Tara Mangani gi Manungda Lila Yankhiga Taruk Shana Kibagi Golden Jubilee Thorom Ngasi Association Asi Office Pantokre Thoromaduda Miam gi editor Saikom Jugol Lila Asigi director Iboyama Kuman Nachungba Mioy Kiana Sarwyaki editor Jugol na Sumang Lilana Matamatam gi Isu Singh Nainaduna Miam da Kanabakaya Piri High Court Manipurda Lila Asi Sanaruba Matamda Justice LK Mohapatrana Apenba Poktuna Director Iboya Amada Momento Piduna Ikai Kumnarakpa Asi Association Asigi Ajoba Mingchani Makatana Samasta Hena Kanagadaba Lila Singh Putoaningi Fundoki Sananda Imagi Tim Mayor Singh Ying Babu Singh Wahanba Bakal Kalanba Adigi Tete Mayama Entertainment Mayama Silasna P. Lakadoriba Lok Sabha Mikhalda Disabled Singhi Tongana Vote Thadanaba Chief Electoral Officer na Thabak Lokhatrabadi Disabled Singh Mikhalda Saruk Yaroi Haina HD Foundation gi Secretary Dr. Sapam Josabantana ngasi Manipur Press Club da pangthokpa paumi singa unabada phongdokre Handicap Development Foundation na sinuna pangthokba paumi singa unaba aduda Josabantana makhatana phongdokibada athuba matamda sarkar amadi Chief Electoral Officer na Thabak paikhatuna Disabled Singbu maning tamna vote thadaba phanganbiu haiki Kumhana local Iraq, Nama Soliba, Joycing Sea, with dignity, Mapagi, franchise exercise, Tawunga Mabra, Hadu, Molitar, Tawunabagi, Tawunabagi, Budum Saba, Masu, Lamina Nabagi, Nama, for this now.
Jiribamgi Kalinaga, Ward number 3 da Nganang Nungyay Matung Pung Taranitoga Minute Kuntrarom Chapa Matamda Yum Ani Maina Tumna Chakre, Maina Chakraba Yum Ani Adu Takelambam Utam Singa Amasung Pukrambam Madan Mohan Kobam Yu Anigini Hadi, Fire Service na Matam Chana Laktuna May Kanbagi Tabak Chatabadagi, Makata na Yum Kaya Chakadabadagi Kanbangam Howdy. Jennings Hospital gi store manungda electric wadagi mai hodaktuna computer monitor ama amadi printer aniga loinana table chokri khara amangata thokre hairi thodo singarang numidang athengbata thokibani Jennings mathau toriba Indian Sacrifice Security Service ki miyosina matam chana thengnabadagi ka hena amangata thookje hairi Hanagi Minister Kasim Riva Amadi Mahaki Machanupa NSN IMna Faziluraba Matungda Thadorakre Hari Hanagi Minister Dr. Kasim Rivana Machanupa Galoinana Ukruldagi Bolero Amada Imphal Thorakpada Litan Police Station Ge Manung Chanba DM Kasam Village da Nahal Nungtilpung Ahum Rom Tabada Farubani Loinana Ngarang Numidang Pung Nipan Khara Helakpa Matamda Thadoraki Mapu Fazinduna Thamlingeda Lamdam Adumgi Miyamna Athuba Matamda Thadopiro Haina Wakat Mifam Chathaki Free and Fair Election Ohelu Namduna Tau Haiba Wafam Thamganu Haina Dabi Tauki Panbayai Dr. Riva NPF Manipuri Unit Ke Advisor Oirambani Loinana Handakta BJP da Yaukibani Forum for Change na Lauliba Lok Sabha Mikhalasi Free and Fair Ohelu Haina Ukrugi Tangkul Nagalong Ground da Ngarang Candlelight Vision Pangthokre Thoramasida Social Organization Singidu Chungba Sing Mahiri Sing Susar Yaki Vote ka Paisaga Onadanaba Violence Taudanaba Pandamda Thoram Asi Pangthopani Haina Forum gi Convener Aran Chihuina Fundoli Imphal Municipal Council gi Ward Development Committee Members Forum gi Nauna Thaupuga Tabasing Khankre T Indrajit Elangbam Chandra Kumar Amadi Saikhom Sanjina Mathangsitna President General Secretary Amadi Treasurer ni Ngasi Olambulen Dalaiba Ward number Kunmari Development Committee gi Office ta General Body Meeting Pangtolaba Matungda Thaupuga Tabasing adu Khankibani Nauna Khalaba T Indrajit na Ward Development Committee gi Members singi damak IMC da Tonganba ka Amathambi Bapami Masina Members in the Chakwa Tarang Kananaba Honabada Hena Kudung Chagani Haiki. A forum Oma Semonina by Hana Sendo Lady, which is one of is Via Semonina, a quite Masigi, Marilyn Riva, Miss Pati Marilyn Riva, Havidi, the Honorable Chairperson, he put in Chili, Madudi, Hadiva Forumgi, a quick Opisama, Miss Konsingi, Complex Manunda, Bibi Raga, Ladyba, Development Program. Alona Lona, what keep development committee singi welfare Muslim Chakanawit Kuntang Amawena Sinbagi Achowa Totangadu Ibino Itamuta Samaju Bibiwa. All Tribal Chiefs Forum Manipur na nga sa pung taruk tagi numidawaram pung taruk fauba kaukuba pung taranito gi general strike na Chingi area da apan ba thokre banasina maram oiduna mapadagi changlakpa gari sing lambida panduna leina ke Chingi district singi yafa tharang da sarkar na miyang changbide haina banasi kaukibani. Our chief demand is police boundary. This is one of the main cause which hill people are very frustrated. And second is NERGS, which is a center sponsored scheme for the backwardness of this hill people. Not only hill people, the whole of India. Government of Manipur still release till now that only 20% we have been enjoying out of this. Banasi Chandel District Asu Mapungfana Chataki, Kuki Chief Association Technopol, Machi Blog, Kuki Women's Human Rights Molnoi Area, KSO Chandel, Thadao Students Association, IMOL Student Union na Banasi Saguladuna, Imphal More Lambi the Torotana Tinki, Komlathabi Amadi, Thamla Kulen, Lamkaida District Headquarter, Samnabalambi Tinki, District Headquarter, the Dukang Sing Thong Lonaki. Amtuna Masi, Mapomasi Hundu Kre Hana. Tati Pawa Matang Asigi Bonsi Matang Samuk Sataki Uni Aduga Luina Chingda Deba Hungang Singda National Highway Contractor Clubs and Meda Paibi Organization Koba Sanstana Assembly Hari Organization Asigi President CS Manitomba Singa Amadi and Tizen Singabuna President Oina Khale Hari
Editor Gills Manipurna Hayang Hotel Classic the Panthokodriba Mid the Candidate Thorum ISTV na live Toduna Sandokani Haibang Nasigi Pauche Kara the Yaribasi Arambani Thoromasi Network Asina live coverage Tauroi Heidi. Asigi Mapanda Panthokodriba Outagi Mikali the Mok Senapati District Oina Anisupa Tankake Ria Shell Nasi Kampopi the Panthokre ARO Anigi Makada Panthokodaba Mikal Asigi officials in a training Asita Saruyaki DC Senapati Jacinta Lajaras na ISTV News da Mikal Asigi the Mok Security Yauna Sem Sabakudiba Wesilagli Fundoragli Polling Station Karada Tangai Fadana Infrastructure Awat Palebising Marilenaba SDO Amadi Village Authority Singatana Duna Mapung Fana Nabuhonari EVM Hayang Commission Tauba Horagani Organization na Bangi Kongjang Changsiliba asi Tokpiduna Asing Balujingba Kana Nabahonabada Pumnamang Namateng Pangbiu Haiki South Africa da Gandhibu Trendagi Intokiba Tatita Wayna Tokiba Adugumna Landamasi Ichilinau Simbu Delhi da Tatana Ot Neiba asi Ning Tamba Hanjil Hananaba Hona Haning Hanbagi Tawong ni Haina Harikon Lawi Hari Apunba Bharat Amagi Achepangang Kai Thamsi Harbadi Center na Awangpo Landamgi Miamna Laurbu Kolau Hauribu Ihosing Maram Chai Awangpo ki MP Singi Apunba Forum Amasemduna Center da Akanba Pressa Piba Chungani Asigba Toto Sing Topatingna by Anti-Racism Exemba Special Force Thamba Amadi Maraleba Sing Pudota Fatuna Matik Java Wild Jarak Pigadabani Heidi Manipur State for Women's Ki Ngarang Famkiba Mifamna Nupi Singi Bang Amalinkanaba First Track Court Hangnaba Madi State Asida EU Amasung Drug Tingnaba Warip Lauduna State Government that recommend Taukre Imphal West District Mafam Sinba Thungna ngasi numidaram pung taruk tagi CRPC gi section 194 subsection anigi makada miyoi manga natraga hena ain kainingai oiba mongda punba Jai Nung Nongmai Kusukulai Singh Puduna Chapada Athingba Thamkre Hiramasiga Mari Lenana District Magistrate Imphal West K Radha Kumar na order ama thokre Saisakpa Utamna Akoibagi Fibam Kananaba Pandamda Isaiga Mari Lenaba awareness campaign Chathagadawri Event Management Team Sana Lebagna Sinduna Manipur Press Club Tapangthopa Pawimi from Amada Team Asigi Chairman KS Toibana Lamdamasigi Akoibagi Fibam da Town Hongba Amalak Liba Asi Tingana Bohonabada Equipumnabag Vab Taminaraba Matamda Oitokani Haike Saisapa Utamna Akoibagi Fibam Kanba Haiba Asi Tungi Miro Kanbani Haike JN Manipur Dance Academy gi Diamond Jubilee gi Thorom gi Nini Chanba Numita Manipuri Jagoi gi Matangda National Symposium Pangthokre Session ani thona chatakiba kananenaba asida RK Singhaje Debjani Chaliha Lila Venkataraman amasung Priti Patel na wangangke Cultural gi Thoromda Classical Manipuri Solo Dance da S Noyon Saki TS Ibemubi Gathakta Sarmista Mukherjee amasung mahaki kangbu na sarukyake Nat gi Thorom asi Manipur gi Governor VK Dugal na yengki Handak Pangthokiba CBSE na Loba Class 10 amasung 12K Examination Center Karada Joint Students Coordination Committee na Thengnarakpa Mawong Madil Tadaba Thodok Mayam Amana Maram Oiraga CBSE gi exam asi hiram amatada thajaningai oidre hairi exam haugadaba matam helba fawda che yenba loiramdaba authority da hanglubada che yenba loiraga hauni harakpa unfit oiba admit card paiba mahirui sing exam thalamba center amada roll number amada mahirui ani exam tharamba loidana question leak oirambadagi amuk hana pangthokiba physics ki paper da question paper masing watpana maram oiraga page ani thongna xerox copy namlaga Than Kiba Kaya Tengnaki, Asiguba Todo Asi, CBSE ki Karamba Rule and Regulation the Yaubagi, Exam Controller Amadi, Jenaba Mu Singi Mathakta Action Lokapam Thoi, Exam System Asina Tungi Yumbi Uegadoriba Mahiri Simbu Mangaladra Amasung Kunai Asi Tungda Kadi Uerakadagi Kanbada Committee Nami Paiba Fawi, Makatana Hausisu Committee Asina Kupna Tigat Kigani Hairi, Hausik Sanabagi Pau. Ngasigi sanabagi pauda All Manipur Taekwondo Association Sinduna Kumalapake Indo Stadium da Unit Tara Mangagi Sanaroi Chamriga Tara Nasaru Yaduna Chatariba Tarasuba Governors Taekwondo Cup Nini Chambenumiki Senior Boys KG Kumangagi Makagi Pangtokibada NSA gi W Ronald CTI gi L Kheljet UTA gi N Juris Amadi IMRTA gi W Sachina Ahanba Anishuba Amadi Ahum Subatakre KG Nipumathoi Makagi Cadet Girls gi Pangtokibada NSA gi Presida PTA gi Case Elina UTA gi NG Lima Amadi CTA gi H Rikina
amadi ahum suba takre cadet girls asimaki KG nifu marigi makhagi pangthokibada Sai RC gi A Ichel Tombe UTA gi M Priyanka I Sai RC gi E Sanathoi amadi CTA gi A Sapnana ahanba anishuba amadi ahum suba takre KG nifu taret makhagi pangthokibada UTA gi Benita CTI gi Pujadas Sai RC gi Kasang ngai lui amadi NSA gi N Malengwambina ahanba anishuba amadi ahum suba takre KG Yankai Humdoi Makhagi Cadet Boys ki Pangtokibada UTA gi KS Rojen NSA gi MD Nasir Ahmad UTA gi CS Naucha amadi IMRTA gi Cameroon Toyamna ahanba anishuba amadi ahum suba takre Sub Junior Girls KG Kuntrani Thoi Makhagi Pangtokibada NSA gi S Nancy Khoyathongi Y Omila UTA gi S Lamnganbi amadi Khoyathongi Y Roshni na ahanba anishuba amadi ahum suba takre mako mathang taraba sanari singda Manipur gi Governor VK Dugal amadi Yaski Commissioner AK Nimaina medal sing piduna sanari sing buponing thawatke Dance Group Hekru Jamna Sinduna Hekru Zamaning Lekai Local Nung Ground Marishuba and Gopendro alias Boicha Singa Memorial Veteran Volleyball Tournament Hayang Degi Team Marina Saru Yaduna Pangtolgani Hari All Manipur Volleyball Association Gimi Makada Islamic Disabled Relief Institute na Sinduna Thasigi Tangtaretagi Taranitoi Fauba First Sub Junior Boys Open Volleyball Tournament Pangtokani Tarumba Adu Nongchungi Fibam Fatabana Matam Kaktana Yetole Hari Sedu Mayang Infal Thana Awang Lekai na Seduna Lekidraba Y Yaimira Amadi Surchandra Ningsing First Yas Cup All Manipur Veteran Football Tournament ki ngasi sanakiba ahanba ground da FC Infal na Basal Nabul Mapalbu goal ama sinoda maithiba pikre anisuba ground ki sanakibada AYMFA yaripong na NLC Samurobu goal mari amada maithiba PK hayang ahanba ground da Flam Infal amadi FVWA Mapal Kangjebunga sanagani anisuba ground da Basai Thamaiban amadi Umo yaripoka sanagani Tare Suba Pure Romba Handball Tournament ki Nupagi Hanba Semi Final da host team Sidol team B na Thawal College bu Maitiba Piduna Final Changkre ani Suba Semi Final da Manipur Police Sports Club amadi MRC Chajing Maireng Konga Sanagadaba match da Manipur Police na MRC gi team da Hana Pikhat Police da Yaudaba Sanaro Yaropadagi protest Taropadagi Makata na Sanagadaba matching Matam Kaptana Lepkre Manipur Handball Association gi Miyeng Makada Chajing Youth Development Organization Lilong na Sinduna Organization asigi handball ground da team tarahundoina saru yaduna chathariba tare suba Pureromba handball open men's and women's tournament ki ngasi sanagiba ahanba semi final match da host team Sidol team B na Thawal College bu kuntra tare taranipan da maithiba piduna final changkhibani Kokching Khunau Awang Hituma Khong Lekai Dagi Mayang Lambam Sekhar Jiki Roinabi Mayang Lambam Ibemcha Devi Asi Chakibatang Kuntrada Ngai Khong Khulen Dalaiba Mapam da Chakibadagi Halaktre Hairi Nupi Asina Chakiba Matamda Angangwa Machugi Fanek Amadi Furit Leke Kanaguma Singna Thengna Virabadi Manangna Police Station da Sinabiu Hairi Ngasigi Bai Ngasagi Pau Pizari ICAR Lamphel Patagi Fangba Pawi Matung Inangasigi Kwaidagi Saba si degree Celsius Kumapan Dasmik Amani Kwaidagi Ingbana degree Celsius Taranithoi Dasmik Tarukni Nungsita Yawa Ising Manilgi Changna Ayukta Chada Marfutaruk Nungtildana Chada Yankai Humdoini Nungjugi Changna Millimeter Sunyani Reslap Tamara Pawu Kana Pizari MSCP ki MLA Manga Yauna Party Asi Ngasidagi Congress da Punsinkre Lamdamasi Aruba Tanka Kayada Congress Amasung BJP na Miyamgi Yengdana Mai Letuna Cheli Haina Dr. Narana Maral Sikre Amadi Congress na election da Mai Tiga Dabana Mathomaram Kangdaba Wahi Kayangang Le Haina BJP na Maral Sikre Asidi ISTV na Pizaba Pau Matasa Sinjari Ngeng Tabri Subong Kana Krumjari